Hauzik ahanbada maruoiba pau World Media Council WMC amasung CSO tara tarukna hana lauthokiba matung ina haukiba hing nongyadigi state sinba thungna pung tara nithoigi general strike chathaba hokre Police na phajan khiba atsum ansam amadi KSO gi luchinba tara nithoi ngasi nungthilgi pung ani fawbagi manungda thadorokta tarabadi Manipur pumagi total shutdown chathagani hairi Amasung Meghalaya khaktada nattana awang nongpok lambam singda thungba Congress ki mayokta chat dot lotuna ba thausil ama chatharakpa thingnari haina ngasi Congress party na phongdokre Miamna government na piba COVID-19 ki SOP sing ningthi nangang na chatuna chathokpa matamda mask upiba sanitizer siznaba khud sa seng na toina hambiba amasung foot taruk ki distance ka na chatpa haiba chatna kanglung sing asi tung induna COVID-19 lagi ngakthok minasi loina na chahi tarani pangi mathakta leiba mioi singna COVID-19 vaccine soidana kapthok piu Hauzik pau sandong pizari World Media Council WMC amasung CSO tara tarukna hana lauthokiba matung ina haukiba hing nongyadegi state sinba thungna pung humpu tara nithoigi general strike chathaba haukre Mitai bu schedule tribe ki lista chalhannaba Manipur government na Maitai gi ethnography amadi socio-economic report Union Ministry of Tribal Affairs ta thadrabadi November gi tang 15 dagi hauduna Pung Hufutara Nithoigi General Strike Manipur Pumbagi Kauragani Haina WMC na Hana Lauthokibani. General Strike asida essential servicing, health department, medical ga mari leinabasing, electricity, water supply, fire service amasung media gi oina athingba thamloi haina WMC na khanghanki. Manipur gi mafam ayamada General Strike asina maram oiraga petrol pump amasung karbar gi mafam sing thonglon ki. Mafam kharada ban manungda lambida gari chatpa ukhi school college kaithel bank amadi atai government amasung private ki loisang ayamba thonglon ki police na mafam kayada pamdaba thodok thoktanaba cheksin thawrang lokhat ki Manipur government da Mitai Singbu schedule track ki lista channabagi recommendation thabiu haina hanna haizabada tabidabana leithopagi mayokta yaningdaba phongdoktuna ngasidagi state sinbatungna haukiba pung humfu tarani thoigi general strike asina Bisnupur district tasu chauna akaiba pikre Passenger gari amata chen khidre general strike asin essential servicing water supply electricity fire service amadi media di konsiloi hairi All Travel Student Union Manipur Atsumna National Highway da matam kaktana kauriba economic blockade ka mari leinana nungbada atsum ansam amadi KSO gi luchingba tarani thoi Manipur police na ngarang fajen kre thogdog asigi matangda atsumna thadorpa cherol amada fajen kharba mioi tarani thoi asi ngasi nungthil gi pung ani fawbagi manungda thadok piraknaba khanghan kre Karigumba pungfam asida makhoibu thadorktaba tarabadi Manipur pumbagi total shutdown chathagani amasung masida thorakpa afafatagi daita Manipur government na pugadabani haikre Maragasida ngarang numidang Imphal tamna lakpa malpuba gari sing economic blockade sagatpani chingnaba singna National Highway 2 da Senapati da nung langsinduna attack tawkhre hairi attack aduda gari gi mamang glass khara akai atoi nangki mi asok apan thokpagi paudi leite Atsum mamasung masigi Federation Unit singna kauba matam kaktaba economic blockade asina maram oiduna gari cha marom ngarang Mauget ta panduna laiki adu oinamak gari sing adu police commando singna ngak senduna numidang
Athengbada Imphal Yoraki. All Tribal Students Union Manipur Atsum, All Naga Students Association Manipur Ansam, Kuki Students Organization KSO Amadi Atsumgi Federating Union Singna Matam Kaktaba Economic Blockade Asi Kaubani. Manipur Hill Areas Autonomous District Council Bill English Singani Kunmatoi Asi Assembly Akhanaba session ama kauduna khana biu haibada government na tasinadana leithoi hairaduna atsumna economic blockade asi kaukibani khongjang asi November kunithoi gi ahing nongyai gi kaukibani Meghalaya khaktada natana awang nongpok lamdam sinba tungna Congress ki mayokta lautuna bagi thausil ama chatharakpa thengnari haina ngasi Congress party na phongdokre Meghalaya da Congress ki MLA puna tara taret laibagi manungda tara nithoi Trinamool Congress da yawkhraba matungda Congress na wafam asi phongdokkibani ngarangi thodok asina Congress asi Meghalaya da makhata na opposition party oidre haiba takli Trinamool na loinamak paisin khre haina Congress MP amasung West Bengal gi Congress unit ki president Adhir Ranjan Chaudhary na agency singda phongdokki Congress pu mache thokna thuaina ba sinbani Meghalaya khaktada natte masidi awang nokpok lamdam sinba thungna chathaba thengnare haina Chaudhary na haiki Congress MLA sing asi mahak ki Trinamool gi symbol da hana mikhal thengna handuna Party asigi MLA ohenduna party asida changhanba ngambra yengu haina Chaudhary na West Bengal gi Chief Minister Mamata Banerjee da singnakhi matang asida atenba break amalominasi Tapta Institute of Fusion Music Taiphumgi Makhada Taptagi Sai Khaktada Yumpham Oiba The Voice of Taiphum Haina Mingthonba Singing Talent Hunt 4.0 Lakliba December gi tang kungamari Sokli Singaniga Kungamathoi Irai Numittagi Pangthokpa Hauzaragani Episode 9 Sathagadoriba Fusion Music Competition Asigi Winner amadi first second runner up singda pigadaba khudung sava singdi Free Day Say Semba, Record Changba, Amadi Tapta Musical Concert Ta, Rotation Naina, Sarugyahanba, Asina Singbani, Akupa Marol Gitamak 93621099942 Natraga 6009166 Da Pau for you. Organized by Tapta Ven Music and Tapta Fan Club. Break ki matung na taramnok chabagloina na makhataba pau pizari. Ngasi Imphal East ki manung channa leiba nongdam khulda leiba New Age Global Garden ki office da ngaki jau yokpagi training program ama ngarang pangthokre. Training kunna saruk yakiba program aduda New Age Global Garden ki proprietor Anand Dakhelambam na haiki matam amada lamdam asida marang kaina fanglamba ngaki jau hariba yelhonga makhal asi ngasidi Manipur dagi Mutkibagum Taure, Maramasina nga Makalasi Lamdam Asida, Amukhana Marang Kaina Fanganabagi Pandamda training asi Pangtok Chakibani. Program of the New Age Global Garden gi Managing Director Sagol Sem Samananda Singh na Labuk Lamhangda battery current sisna duna nga loinamak fadokpagi hainabi asi thadoklasi haina appeal tawki. Thauramadu loisilakpada training singda certificate yantoki. Bariam Mariamai Nariame Amadi Riamai Assam Manipur Nagalangi Ahanba Convention among asi Tamenglong District ki Manung Chanba Rangkhung Part 1 Common Ground da Pangthokre. Thauramadu Finding Roots Witching Roots Haiba Hiram da Pangthoki. Convention asigi Maruoiba Pandamdi Bariam Mariamai Nariame Amadi Riamai Sagai asigi marakta nusi chanaba santi amasung nungayai faba puraknabani hairi. Convention asigi monument ama thauramgi chairman Namtui Dinang S. Riamaina Maikum Hangdoki. Kaupumdagi lakpa mioisingna nat ki oiba laison tison amasung zagoina singbasu utuna Rangkhung Khunda katki. Dr. Kintui Nang Miranmaina Sovereigner amasu release tauki loinana thauramadu da sagai gi luchingba kayana wangangki.
Women in Freedom Struggle haibasida Imphal gi Palace compound da leiba iboyaima sumang lila sanglenda nupi ngaktana sanaba sumang lila gi competition haukhre. Competition asi Department of Art and Culture na sinbani. Indiana ning tamlakpa chahi humfutara manga surakpaga mari leinana lebak sinba thungna pangthokiba azadi ka Amrit Mahotsav ki manung chana competition asi pangthokpani hairi. Numit nipani chupna chathagadaba competition asida nupi la party nipana saruk yari. आत्मान परमात्मा फंगनबा अदु तु तौनबा दा तौनबा मयाम हाई बुरगै अधिवासगी हौगा मंडल जायो पा दीक्षेगुम Taphasana Girls Higher Secondary School Imphal gi staff ama COVID-19 positive oirakpadagi school asi numit humni suti thadokre. School asi ki principal na thadorpa cherol amana hai staff amang asi COVID-19 positive oirakpadagi school asi tang kudmanga dagi kuntaret fauba thinglagani. Ngasi Imphal da fungba pauche singi maruiba paukhara yengminasi. Na cheng gehu yen thokpagi matam tha mari sangdokre. Economic blockade thau pusilakidre. Party pumna maki oiba mifam kauna ba demand tauri. COVID-19 positive oibagi jang chada ani dasmik amada laiki. Nagaland Assam gi CM Singh Amit Saha unagadauri. Pokna farm. State-wise area networks 1 sandongna bagi ayaba pikre. TZ da staff ama positive oirakpadagi numit humni suti thakre hokiba pung kunmari da mioi kuntra manga nauna positive oiki ani laikide. Yanakiba Singh thabakta onthok trabadi dam thugairagani. Village chief Manipur dance and music festival hodokre. Naharol gi thaudang TZ higher secondary school gi oza ama positive oibadagi school thong lonkre. NPP da mirep oigada ba candidate sing list athupada finalize tauragani. Kornat Sangma Jenims ta Cancer Hospital link na ba lease agreement sign tauna na ba cabinet na ayaba pikre. AR na Ukrul amasung Kamjong district ki DC da Khunja Singh Indo-Myanmar border da Chanthok Sangsing tauda na ba khangan kre. General strike STDCM ga mari leinade. Huyen Lampau independent MLA su party amada chongsilabadi disqualification taubayai expert. Union cabinet na farm law ahum repeal taubada ayaba pikre. Intending candidate sing NPP da thomjin na rakre. Hauzigaroi badamaroi ba pau mukhana. World Media Council WMC amasung CSO taratarukna hana lauthokiba matung inna haukiba hing nongyai digi state sinba thungna pung humfu tara nitogi general strike chathaba hokre. Police na fajan kiba atsum ansam mamadi KSO gi luching batara ni thoi ngasi nungthil gi pung ani fawbu gi manung da thadorok taba tarabadi Manipur pumba gi total shutdown chathagani hairi. Amasung Meghalaya khaktada natana awang nongpok lamdam sinba thungna Congress ki mayokta lokuna bagi thausil ama chatharakpa thengnari haina ngasi Congress party na phongtokre. Matang sida Pony TV na pizaba nungthil gi Manipuri Paulo izare yengbiri pa pumna makpu amukha na khurumjari.